ꯊꯃꯣꯏ ꯀꯌꯥꯕꯨ ꯁꯨꯝꯍꯠꯄ ꯉꯝꯂꯤꯕ ꯃꯦꯡꯅ ꯐꯖꯩ ꯅꯤꯡꯊꯤꯖꯩ ꯍꯥꯏꯅꯔꯤꯕ ꯃꯦꯔꯥꯊꯥꯒꯤ ꯄꯨꯔꯅꯤꯃꯥꯂꯛꯇ ꯃꯩꯁꯥ ꯂꯥꯡꯂꯤꯕ ꯊꯃꯣꯏ ꯑꯁꯤꯕꯨꯗꯤ ꯏꯉꯥꯒꯤ ꯑꯀꯟꯕ ꯅꯣꯡꯖꯨꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯄꯨꯝꯕ ꯆꯣꯠꯍꯜꯂꯕꯁꯨ ꯏꯪꯊꯕꯗꯤ ꯈꯛ ꯉꯝꯃꯔꯣꯏ ꯋꯥꯔꯧ ꯆꯥꯎꯕ ꯊꯃꯣꯏ ꯑꯣꯏꯔꯨꯕꯅ ꯋꯥꯔꯧꯔꯤ ꯅꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯤꯠꯌꯦꯡ ꯈꯨꯗꯤꯡ ꯑꯣꯏꯅ ꯆꯥꯎꯕ ꯊꯃꯣꯏ ꯅꯍꯥꯛꯄꯨꯗꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯕ ꯑꯀꯟꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯅꯍꯥꯛꯅ ꯇꯣꯔꯕꯥꯟ ꯋꯥꯡꯃꯒꯤ ꯄꯨꯟꯁꯤꯁꯨ ꯑꯣꯏꯅꯤꯡꯕ ꯄꯣꯛꯂꯨꯗꯦ ꯑꯩꯍꯥꯛꯅ ꯍꯩꯅꯝ ꯂꯩꯅꯝꯇꯅ ꯊꯜꯂꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯏꯅꯤꯡꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯠꯆꯗꯨꯅ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨ ꯅꯍꯥꯛꯅ ꯂꯩꯔꯥꯡ ꯑꯩꯒꯤ ꯂꯩꯈꯣꯛꯇ ꯇꯣꯡꯂꯗꯨꯅ ꯅꯨꯡꯁꯤꯠ ꯆꯤꯔꯣꯜ ꯇꯧꯕ ꯑꯗꯨ ꯈꯛꯇꯅꯤ ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯂꯤꯟꯊꯣꯏꯅ ꯁꯥꯎꯔꯞ ꯇꯧꯅ ꯋꯥꯔꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏꯗꯨ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯂꯤ ꯆꯠꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏꯗꯨ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯂꯤ ꯀꯔꯤꯒꯤꯗꯃꯛ ꯋꯥꯔꯧꯈꯤꯕꯅꯣ ꯃꯍꯥꯛꯅ ꯑꯩꯕꯨꯗꯤ ꯍꯪꯅꯤꯡꯂꯤ ꯏꯆꯤꯟꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨ ꯋꯥꯔꯧ ꯆꯥꯎꯔꯤꯕꯅꯣ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯌꯥꯕ ꯊꯕꯛ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯃꯅꯥꯛꯇ ꯐꯝꯂꯒ ꯋꯥꯔꯧꯔꯤꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕ ꯄꯥꯝꯖꯈꯤ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯝꯕ ꯍꯛ ꯂꯩꯗꯨꯅ ꯊꯦꯝꯖꯤꯜꯂꯨꯒꯅꯤ ꯋꯥꯔꯧ ꯆꯥꯎꯕꯤ ꯅꯪꯒꯤ ꯊꯃꯣꯏꯕꯨꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯛꯂꯣꯟ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯁꯦ ꯃꯄꯥꯟ ꯊꯣꯡꯗꯅ ꯁꯛꯂꯣꯟ ꯑꯃ ꯄꯨꯗꯨꯅ ꯏꯅꯥꯛꯇ ꯂꯦꯞꯂꯛꯈꯤ ꯊꯃꯣꯏꯅꯨꯡꯗꯅ ꯀꯔꯝꯕ ꯁꯛꯂꯣꯟ ꯑꯃ ꯑꯃꯨꯛ ꯂꯧꯔꯤꯕꯅꯣ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯈꯪꯕ ꯉꯝꯒꯗꯕ ꯊꯧꯅꯥ ꯂꯩꯅ ꯏꯆꯜ ꯑꯁꯤꯅ ꯊꯃꯣꯏ ꯑꯁꯤꯒꯤ ꯋꯥꯔꯣꯜ ꯀꯌꯥꯁꯤ ꯄꯥꯎꯗꯝꯕꯁꯨ ꯉꯝꯗ꯭ꯔꯤ ꯃꯁꯤꯔ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯍꯧꯅꯁꯥ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯄꯨꯔꯅꯤꯃꯥꯁꯨ ꯄꯟꯊꯕ ꯇꯧꯗ ꯃꯐꯝ ꯑꯗꯨꯗꯩ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝꯗꯤ ꯚꯥꯞꯃꯦꯟ ꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤꯕꯤ ꯄ꯭ꯔꯤꯌꯥꯗ ꯐꯠ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯄ꯭ꯔꯤꯌꯥ ꯅꯪꯁꯨ ꯆꯠꯈ꯭ꯔꯣ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯍꯣꯏ ꯑꯗꯣ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯣ ꯂꯩꯀꯥꯏꯒꯤ ꯏꯆꯜꯁꯤꯡꯅꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯀꯩꯝ ꯍꯥꯏꯔꯝꯗꯅ ꯋꯥꯔꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤꯁꯦ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯚꯥꯞꯇꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎ ꯋꯥ ꯂꯣꯠꯀꯦ ꯈꯜꯂꯕꯀꯣ ꯑꯗꯨꯏ ꯅꯠꯇꯦ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯝꯇ ꯍꯥꯏꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯍꯣꯏ ꯄ꯭ꯔꯤꯌꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯂꯤꯟꯊꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯁꯣꯝꯗꯅ ꯏꯃꯨꯡꯗ ꯃꯣꯅꯤꯀꯥꯅ ꯌꯥꯝ ꯁꯥꯎꯅ ꯂꯤꯟꯊꯣꯏꯗ ꯉꯥꯡꯂꯤ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯩꯒꯤ ꯈꯪꯉꯣꯏ ꯑꯉꯥꯡꯁꯤꯁꯨ ꯅꯪꯅ ꯅꯝꯗꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯝꯕꯤꯔꯦꯗꯅ ꯈꯪꯉꯔꯣꯏ ꯎꯔꯔꯣꯏ ꯈꯟꯗꯨꯅ ꯇꯧꯕ ꯊꯕꯛꯁꯤꯅ ꯍꯦꯟꯕꯅꯤ ꯃꯤꯅ ꯈꯪꯕꯁꯨ ꯅꯪꯅ ꯑꯩꯕꯨ ꯍꯦꯛ ꯑꯄꯣꯛꯄꯤꯅ ꯃꯥꯅꯤ ꯈꯜꯂꯕꯗꯤ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯁꯤꯡꯗꯣ ꯈꯛ ꯇꯧꯔꯝꯃꯣꯏ ꯅꯃꯥ ꯑꯩꯅ ꯄꯥꯝꯗꯦ ꯌꯥꯗꯦ ꯍꯥꯏꯕ ꯊꯕꯛꯁꯤꯗ ꯅꯪꯅ ꯁꯨꯝ ꯇꯧꯒꯦ ꯈꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯧꯅꯗꯤ ꯈꯛ ꯇꯧꯔꯛꯇꯦꯅꯦ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯂꯧꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯃꯩꯁꯥ ꯂꯥꯡꯒꯗꯧꯕꯩ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥꯗꯣꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯀꯔꯤꯅꯣ ꯅꯆꯥ ꯚꯥꯞ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯈꯛ ꯀꯥꯎꯒꯅꯨ ꯅꯪꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯟꯖꯨ ꯍꯣꯏꯗ ꯆꯠꯂꯨ ꯍꯥꯏꯕꯗ ꯑꯩꯅ ꯁꯟꯖꯨꯗ ꯍꯪꯕꯗꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯥꯛꯑꯝꯗꯦ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯉꯥꯡꯁꯦ ꯄꯨꯔꯒ ꯀꯗꯥꯏ ꯆꯠꯂꯨꯏ ꯂꯤꯟꯊꯣꯏ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯂꯝꯀꯦꯠꯄꯤ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯅꯉꯣꯟꯗꯅꯦ ꯅꯆꯤꯟꯗꯨ ꯈꯨꯝꯃꯨ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯍꯟꯗꯛꯃꯨꯛꯁꯨ ꯂꯤꯟꯊꯣꯏ ꯄꯥꯎꯈꯨꯝ ꯀꯩꯝꯇ ꯄꯤꯔꯛꯇꯦ ꯅꯪ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯀꯩꯝꯇ ꯈꯨꯝꯃꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯛ ꯂꯝꯆꯠ ꯅꯥꯏꯗꯕ ꯅꯪ ꯂꯩꯕꯅ ꯏꯃꯨꯡꯁꯦ ꯄꯨꯔꯥ ꯂꯩꯈꯥ ꯇꯥꯍꯟꯗꯧꯔꯕꯅꯤ ꯁꯤꯈꯤꯕ ꯅꯃꯥ ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯅꯪꯁꯨ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯥ ꯅꯍꯥꯒ ꯏꯔꯥꯡ ꯇꯧꯔꯨꯕ ꯑꯣꯏꯔꯝꯅꯤꯌꯦ ꯍꯟꯗꯛꯃꯨꯛꯀꯤ ꯃꯃꯥꯇꯣꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯏꯃꯥꯇꯣꯟꯅ ꯑꯩꯉꯣꯟꯗ ꯆꯩ ꯉꯥꯡꯕ ꯇꯧꯕ ꯃꯇꯝꯗ ꯅꯆꯥ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯊꯝꯖꯔꯣꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯃꯥ ꯑꯗꯨꯕꯨ ꯄꯟꯗꯨꯅ ꯉꯥꯡꯕꯗꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕ ꯉꯝꯃꯣꯏ ꯁꯤꯈꯤꯕ ꯅꯃꯥ ꯑꯗꯨꯕꯨ ꯄꯟꯗꯨꯅ ꯉꯥꯡꯕꯒꯤ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯁꯦ ꯐꯨꯋꯣ ꯍꯩ ꯅꯃꯥ ꯑꯗꯨꯁꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯝꯃꯣꯏꯅꯦ ꯃꯗꯨꯃꯛꯅꯅꯤ ꯂꯩꯅꯥ ꯄꯛꯇꯨꯅ ꯉꯟꯇꯥꯅ ꯁꯤꯈꯤꯕꯗꯣ ꯏꯃꯥꯇꯣꯟ ꯌꯥꯔꯦ ꯃꯈꯥ ꯑꯃꯨꯛ ꯇꯥꯕꯤꯔꯅꯨ ꯀꯩꯗꯧꯕꯒꯦ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯑꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯗ ꯏꯃꯥꯇꯣꯟꯅ ꯋꯥ ꯉꯥꯡꯕꯗꯨ ꯂꯦꯞꯄꯤꯔꯣ ꯑꯩ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ ꯏꯃꯥꯇꯣꯟꯗꯧꯅꯗꯤ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥꯗꯣ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯊꯕꯛꯇꯤ ꯈꯛ ꯇꯧꯔꯝꯗꯦ
ꯏꯁꯥꯒꯤ ꯁꯨꯃꯥꯡ ꯍꯥꯟꯅ ꯁꯤꯠꯇꯅ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯀꯦ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯏꯅꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯅꯤꯀꯥꯅ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯕꯗ ꯃꯣꯅꯤꯀꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯅꯤꯡꯊꯦꯝꯅ ꯐꯠ ꯐꯥꯔꯛꯄꯅꯤ ꯑꯗꯨꯒ ꯃꯣꯅꯤꯀꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯏꯅꯦ ꯋꯥꯒꯤ ꯋꯥꯆꯨꯝꯗꯁꯨ ꯉꯥꯡꯕꯤꯌꯨ ꯈꯨꯠ ꯁꯥꯗꯤ ꯌꯥꯎꯕꯤꯒꯅꯨ ꯉꯁꯥꯏꯗꯒꯤ ꯏꯅꯦꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯂꯣ ꯃꯤ ꯑꯃꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯈꯪꯂꯕ ꯃꯇꯨꯡ ꯉꯥꯡꯕꯤꯌꯨ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦ ꯃꯇꯤꯛ ꯉꯥꯡꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯉꯥꯡꯁꯨ ꯉꯥꯡꯒꯅꯨ ꯏꯊꯛꯀꯤ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯏꯅꯦꯕꯨꯗꯤ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯑꯍꯦꯟꯕ ꯋꯥ ꯁꯨꯝ ꯍꯥꯏꯔꯛꯑꯕꯗꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏ ꯃꯤꯇꯥꯡꯗꯦ ꯅꯥ ꯄꯪꯗꯦ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤ ꯂꯩꯀꯥꯏꯗꯅ ꯑꯐꯕ ꯁꯥꯕ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯇꯤꯟ ꯆꯪꯕ ꯏꯅꯦꯒꯤ ꯋꯥꯈꯜꯗꯣ ꯆꯞ ꯆꯥꯅ ꯈꯪꯕ ꯃꯤꯅꯤ ꯑꯩꯁꯨ ꯅꯤꯡꯊꯦꯝ ꯃꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯋꯥꯅꯤ ꯃꯁꯤꯗ ꯅꯪꯅ ꯋꯥ ꯉꯥꯡꯂꯤꯗꯨꯕꯨ ꯏꯃꯨꯡ ꯑꯁꯤꯒ ꯅꯪꯒ ꯀꯔꯤ ꯃꯔꯤꯕꯨ ꯊꯣꯛꯅꯕꯒꯦ ꯑꯩꯒꯤ ꯏꯆꯥ ꯂꯤꯟꯊꯣꯏꯒꯤ ꯍꯛꯀꯟꯒ ꯆꯪꯂꯤꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯂꯤꯟꯊꯣꯏꯁꯦ ꯅꯪꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦꯕ ꯂꯩꯀꯥꯏꯒꯤ ꯅꯆꯦ ꯅꯆꯟꯕꯨ ꯅꯆꯦ ꯅꯆꯟꯃꯛꯅꯤ ꯈꯟꯕ ꯉꯝꯗꯕ ꯑꯗꯨꯛ ꯃꯣꯠꯄ ꯅꯪꯒꯤ ꯋꯥꯈꯜꯅꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯋꯥ ꯉꯥꯡ ꯌꯥꯕ꯭ꯔꯣ ꯑꯣꯍꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯔꯦ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯤ ꯈꯪꯉꯔꯣꯏ ꯎꯔꯔꯣꯏ ꯃꯇꯥꯒꯨꯝ ꯅꯠꯇꯕ ꯂꯤꯆꯠ ꯀꯌꯥ ꯑꯃ ꯆꯠꯂꯤꯕ ꯑꯣꯏꯔꯦ ꯑꯩꯅ ꯆꯤꯡꯅꯩꯁꯤ ꯆꯨꯝꯂꯦꯗꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯨꯝꯗ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯄꯪꯕꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯣꯏꯊꯦꯝ ꯇꯧꯕꯤꯔꯒ ꯃꯥꯡꯅꯕ ꯁꯤꯟꯕ ꯑꯣꯏꯔꯦꯀꯣ ꯅꯤꯡꯊꯦꯝ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ ꯏꯅꯦ ꯋꯥ ꯉꯥꯡꯕꯗ ꯕ꯭ꯔꯦꯛ ꯈꯔ ꯐꯥꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯕꯗꯤ ꯏꯊꯛꯀꯤ ꯑꯍꯜꯅꯤ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯄꯪꯕꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯏꯖꯠꯄꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯒꯦ ꯌꯥꯗꯕꯩ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯅꯦ ꯋꯥꯍꯩꯁꯤ ꯈꯥꯏꯔꯝꯃꯒ ꯅꯤꯡꯊꯦꯝ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯕ ꯃꯈꯩ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯊꯥꯡꯒꯠꯇꯨꯅ ꯃꯣꯅꯤꯀꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯊꯥꯕꯗꯤ ꯉꯝꯂꯝꯗꯦ ꯃꯃꯤꯠ ꯑꯗꯨ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯃꯣꯅꯤꯀꯥꯗ ꯃꯃꯤꯠ ꯑꯗꯨꯅ ꯈꯥꯅ ꯌꯦꯡꯉꯛꯏ ꯏꯃꯥꯏꯕꯦꯝꯃ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯉꯣꯟꯗꯒ ꯈꯨꯠ ꯊꯥꯒꯦ ꯇꯧꯏꯅꯦ ꯐꯨ ꯑꯩꯉꯣꯟꯗ ꯐꯨ ꯀꯩꯒꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯐꯨꯋꯣ ꯍꯥꯏꯕꯅꯤꯅꯦ ꯍꯦꯔꯥ ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯥꯗꯣ ꯉꯁꯤꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯥꯡꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯂꯤꯆꯠꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯂꯤꯟꯊꯣꯏ ꯀꯞꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯩ ꯃꯃꯥꯇꯣꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯡꯗ ꯐꯠ ꯂꯦꯞꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯆꯠ ꯂꯥꯎꯅ ꯊꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯀꯞꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇ ꯂꯦꯞꯂꯤꯕ ꯃꯍꯥꯛꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯒꯦ ꯃꯍꯥꯛ ꯑꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯒꯤꯗꯤ ꯏꯃꯥꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗ ꯅꯪꯅ ꯋꯥ ꯉꯥꯡꯕꯩ ꯀꯩ ꯍꯛ ꯂꯩꯒꯦ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯏꯃꯥꯗ ꯈꯨꯠ ꯍꯦꯛꯇ ꯊꯥꯒꯦ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯠꯂꯒꯅꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯗꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯁꯤꯈ꯭ꯔꯕꯅꯤ ꯅꯤꯡꯊꯦꯝ ꯀꯩꯝꯇ ꯈꯨꯝꯗꯅ ꯂꯤꯟꯊꯣꯏꯗ ꯋꯥꯔꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯣ ꯑꯩꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯗꯤ ꯆꯠꯈ꯭ꯔꯣꯗꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯗꯨ ꯏꯀꯥꯏ ꯈꯪꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯕꯨ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯨꯄꯥꯗꯤ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯂꯤꯟꯊꯣꯏꯒꯤ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯦꯝ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯄꯟꯊꯕ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗꯩ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯈꯤ ꯅꯤꯡꯊꯦꯝ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯂꯤꯟꯊꯣꯏꯁꯨ ꯀꯞꯅꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯐꯃꯨꯡꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯒ ꯄꯦꯟꯅ ꯀꯞꯆꯔꯤ ꯉꯥꯏꯍꯥꯛ ꯀꯞꯇꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ ꯗꯥꯊꯦꯝ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯏꯗ ꯊꯥꯈꯤꯕ ꯈꯨꯄꯥꯛ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯁꯦꯠ ꯊꯥꯖꯤꯟꯖꯩ ꯏꯈꯨꯠ ꯑꯁꯤꯅ ꯂꯥꯟꯖꯗꯕ ꯅꯉꯣꯟꯗ ꯈꯨꯠ ꯊꯥꯈ꯭ꯔꯕꯀꯣ ꯗꯥꯊꯦꯝ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯔꯤꯒꯤꯗꯃꯛꯅ ꯅꯪꯅ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯑꯩꯁꯤꯕꯨ ꯗꯥꯊꯦꯝꯒꯤ ꯀꯅꯥꯅꯣ ꯗꯥꯊꯦꯝꯅ ꯑꯩꯒꯤꯗꯃꯛ ꯏꯃꯥꯇꯣꯟꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯗꯥꯊꯦꯝꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯁꯦ ꯊꯥꯔꯝꯃꯣꯏꯗꯕꯅꯤ ꯆꯠꯈ꯭ꯔꯦ ꯅꯍꯥꯛꯇꯤ ꯑꯩꯕꯨ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯝꯂꯒ ꯍꯪꯍꯧꯔꯤ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯄꯥꯎꯈꯨꯝꯁꯨ ꯐꯪꯂꯣꯏꯗꯕꯗ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯦ ꯂꯝꯍꯦꯟꯕꯤ ꯑꯩꯒꯤ ꯊꯝꯃꯣꯏꯁꯦ
ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯊꯝꯃꯣꯏ ꯑꯁꯤꯕꯨꯗꯤ ꯊꯦꯝꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕ? ꯋꯥꯈꯜꯅ ꯑꯃ ꯈꯜꯂꯤ, ꯊꯝꯃꯣꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯤ꯫ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯂꯤꯕꯅꯣ, ꯀꯔꯤꯕꯨꯅꯣ ꯏꯐꯝꯗ ꯇꯠꯇꯅ ꯄꯥꯎꯗꯝꯒꯦ ꯊꯧꯔꯥꯡꯂꯤꯕ? ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯎꯈꯣꯡꯁꯤꯡꯁꯤ ꯆꯟꯗꯨꯅ ꯂꯩꯈꯤꯒꯅꯤ? ꯐꯣꯡꯂꯒꯕ ꯐꯣꯡꯉꯝꯗ꯭ꯔꯕ ꯋꯥꯍꯪ ꯃꯌꯥꯝꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯗꯣ ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ꯫ ꯂꯣꯟꯊꯣꯛꯇꯕꯤ ꯊꯝꯃꯣꯏ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯒꯅꯤ? ꯅꯥꯀꯟ ꯑꯃꯗꯅ ꯄꯨꯟꯁꯤꯕꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯄꯨꯟꯁꯤꯕ, ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯣ? ꯅꯥꯀꯟ ꯑꯃꯗꯅ ꯄꯨꯟꯁꯤꯕꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯄꯨꯟꯁꯤꯕ, ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯁꯤꯕꯣ? ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧꯁꯦ ꯅꯕꯥꯏꯅꯁꯨ ꯌꯥꯝ ꯁꯥꯎꯔꯕꯅꯤꯀꯣ꯫ ꯆꯦꯍꯜ, ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯏꯃꯥ ꯕꯕꯥꯅ ꯀꯜꯂꯤꯉꯩꯁꯤꯗ ꯅꯁꯥꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯦꯞꯆꯅꯕ ꯍꯣꯠꯅꯧ꯫ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯗꯧꯔꯕꯅꯤ꯫ ꯅꯕꯥꯏꯒ ꯑꯩꯒꯁꯨ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯗꯨꯕꯥꯏꯗ ꯑꯃꯨꯛ ꯆꯪꯕ ꯇꯥꯔꯦ꯫ ꯅꯕꯥꯏꯒ ꯑꯩꯒꯅ ꯂꯩꯔꯤꯉꯩꯁꯤꯗ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯕꯗꯤ ꯑꯩꯁꯨ ꯅꯦ ꯇꯥꯅ ꯆꯪꯕ ꯉꯝꯃꯅꯤ꯫ ꯆꯦꯍꯜ, ꯅꯨꯄꯤꯕꯨ ꯊꯤꯅꯤꯡꯕ ꯃꯇꯝꯗ ꯊꯤꯕ ꯌꯥꯕ ꯄꯣꯠꯇꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯑꯗꯨꯒꯤ ꯇꯣꯄꯤꯛꯇꯣ ꯉꯥꯛꯇ ꯅꯩꯅꯗꯨꯅ ꯂꯩꯔꯤꯕꯁꯦ? ꯃꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯑꯝꯇ ꯂꯩꯇ꯭ꯔꯕ? ꯅꯁꯥꯒꯤ ꯆꯍꯤ ꯃꯇꯥꯡꯗꯨꯒꯤꯁꯨ ꯈꯤꯇꯪ ꯈꯜꯂꯨ ꯍꯥꯏꯕꯅꯤꯗ꯫ ꯆꯦꯍꯜ, ꯑꯩ ꯚꯥꯞ ꯂꯣꯏ ꯇꯥꯏ, ꯀꯩꯗꯧꯔꯒꯦ? ꯏꯃꯥꯁꯨ ꯌꯥꯝ ꯁꯥꯎꯕꯅꯤ꯫ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯅꯪꯅ ꯏꯃꯥꯗ ꯎꯠꯂꯤꯕ ꯅꯦꯆꯔꯗꯣ ꯑꯩ ꯀꯌꯥ ꯄꯥꯝꯗꯦꯀꯣ꯫ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯆꯦꯍꯜ, ꯇꯣꯛꯁꯦ, ꯀꯥꯟꯅꯗꯦ꯫ ꯑꯩꯕꯨ ꯑꯔꯦꯝꯕꯗ ꯀꯣꯛ ꯌꯥꯝ ꯁꯥꯍꯟꯒꯅꯨ꯫ ꯀꯣꯛꯇꯣ ꯁꯥꯗꯅꯕ ꯏꯃꯥ ꯕꯕꯥꯅ ꯁꯤꯜꯂꯤꯕ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯅꯕ ꯇꯧꯁꯦ꯫ ꯅꯨꯄꯤꯗꯣ ꯑꯆꯝꯕ ꯅꯠꯇꯦ, ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩ, ꯃꯁꯥ ꯍꯥꯏꯔ ꯃꯇꯤꯛ ꯆꯥꯔꯦ꯫ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯥꯡ ꯍꯦꯛ ꯂꯥꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯍꯜꯁꯤꯡꯅ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯂꯣꯏꯔꯕꯅꯤ꯫ ꯅꯪꯒꯤ ꯌꯀꯥ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯦꯍꯜ, ꯅꯨꯄꯤ ꯊꯤꯕ ꯇꯥꯔꯕꯁꯨ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯤ ꯈꯛꯊꯤꯔꯣꯏ꯫ ꯆꯦꯍꯜꯅꯁꯨ ꯏꯃꯥꯗ ꯈꯔ ꯍꯥꯏꯕꯤꯌꯨ, ꯑꯩꯉꯣꯟꯗ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯀꯅꯨ ꯍꯥꯏꯅ꯫ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯋꯥꯁꯦ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗ꯭ꯔꯤꯉꯩ ꯅꯪꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯍꯦꯛ ꯄꯨꯁꯤꯜꯂꯛꯑꯣꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡꯁꯤꯗ ꯃꯊꯥ ꯁꯥꯟꯅꯔꯤꯕꯁꯦ ꯁꯥꯟꯅꯔꯔꯣꯏ꯫ ꯆꯦꯍꯜ, ꯊꯕꯛꯁꯦ ꯍꯥꯊꯨ ꯍꯥꯊꯨ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄ ꯌꯥꯗꯕ ꯑꯣꯏꯕꯩꯅꯦ꯫ ꯑꯩꯅ ꯕꯕꯥꯗ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯕꯤꯈꯣ ꯍꯥꯏꯔꯤꯕꯗꯣ꯫ ꯅꯪꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯩꯔꯁꯨ ꯉꯁꯤꯗꯤ ꯅꯆꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ, ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯥꯏꯖꯔꯨꯒꯦ꯫ ꯆꯦꯍꯜ, ꯑꯗꯨꯏ ꯃꯇꯥꯡꯗꯨ ꯈꯔ ꯇꯞꯅ ꯈꯟꯅꯁꯤ꯫ ꯑꯩ ꯖꯦꯝꯁ ꯍꯣꯏꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯁꯣꯐꯥꯗ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄꯨꯟꯁꯤꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯆꯦ ꯁꯟꯖꯅꯥꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ? ꯋꯥ ꯑꯃꯇ ꯈꯣꯡꯒꯨꯜ ꯇꯥꯅ ꯁꯥꯟꯅꯕ ꯌꯥꯗꯕꯁꯤꯕꯣ? ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯝꯐꯥꯁꯨ ꯃꯔꯨꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯤꯕꯅꯤ꯫ ꯄꯨꯟꯁꯤꯕ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯟꯖꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯕꯦꯝꯃꯁꯨ ꯈꯪꯂꯦꯗꯅ ꯃꯥꯒꯤ ꯃꯑꯣꯡꯁꯦ꯫ ꯌꯨꯝ ꯑꯁꯤꯗ ꯃꯥꯅ ꯄꯦꯟꯗ꯭ꯔꯤꯕ ꯋꯥꯔꯧꯔꯤꯕꯁꯦ ꯀꯅꯥꯗꯅꯣ? ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡ ꯇꯧꯍꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯃꯥꯅ ꯑꯩꯕꯨ ꯃꯃꯥ꯫ ꯋꯥꯗꯣ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯟꯖꯅꯥ ꯐꯠꯊꯠꯂꯒ, ꯏꯃꯥ, ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯟꯕꯤꯔꯅꯨ꯫ ꯃꯥꯒꯤꯁꯨ ꯄꯦꯟꯗꯕ ꯑꯃ ꯂꯩꯗꯨꯅ ꯇꯧꯖꯔꯤꯕꯅꯤ꯫ ꯕꯕꯥꯒ ꯑꯩꯒꯅ ꯍꯥꯏꯕ ꯋꯥꯗ ꯃꯥ ꯈꯛ ꯍꯤꯛꯇꯣꯛꯂꯛꯑꯣꯏ꯫ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯒꯤ ꯄꯨꯛꯆꯦꯜ ꯃꯆꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯝꯒꯅꯤ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯁꯟꯖꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯇꯝꯐꯥ ꯂꯝꯌꯥꯏꯗ ꯂꯦꯞꯂꯒ, ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯃꯥꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯆꯣꯞꯄꯗ ꯇꯥꯔꯤꯕ꯭ꯔꯥ? ꯃꯥꯅ ꯑꯅꯝ ꯀꯟꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯟꯒꯅꯤ? ꯄꯨꯝꯅꯃꯛꯁꯦ ꯁꯣꯜꯐ ꯇꯧꯅꯕ ꯑꯩ ꯀꯔꯤ ꯄ꯭ꯂꯥꯟ ꯄꯥꯏꯈꯠꯄ ꯌꯥꯏ? ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯂꯨꯍꯣꯡꯕꯁꯦ ꯁꯣꯏꯗꯅ ꯃꯥꯅ ꯌꯥꯔꯛꯀꯅꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯇꯅꯕ ꯑꯩ ꯈꯣꯡꯊꯥꯡ ꯑꯁꯦ ꯊꯥꯡꯖꯤꯟꯕ ꯇꯥꯕꯅꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯄꯨꯟꯁꯤꯕꯅ ꯖꯦꯝꯁꯄꯨ ꯍꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯤꯟꯊꯣꯏ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯇꯥꯟ ꯆꯥꯅꯅ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯇꯣꯟꯒ ꯂꯝꯕꯤꯗ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯑꯩꯃꯥ, ꯄꯨꯟꯁꯤꯕ, ꯅꯣꯏ ꯑꯅꯤꯗꯤ ꯀꯥꯏꯗ ꯆꯠꯂꯨꯏꯕ? ꯄꯨꯟꯁꯤꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ, ꯏꯇꯩꯃ ꯍꯣꯏꯗ ꯁꯨꯝ ꯀꯣꯏꯔꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯌꯨꯝ ꯐꯥꯎꯗ ꯉꯥꯏꯍꯥꯛ ꯆꯪꯂꯨꯁꯤꯗꯅ? ꯖꯦꯝꯁꯅ ꯋꯥꯗꯨ ꯑꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯏꯇꯩꯃ,
Ngasi di chaga thaga wari ama lekhai taraba matung hankidoini. Kari wari no ne? Itaima, horen yumde yoraga cha thakna gyan tana wari sanarase. Asumna makhoi ahum yumlomda changlai. Ngaihak faminaduna wari watai sanaduna leiraba matung. Ibema, Linthoi, nangi chadubu loidribrane? Nangi tamo hoi hanba thengkrani ne? Linthoi sumama tona kauribadu taraduna chakhumdai tray amada cha yawa cup ahum haplaga puthoraktuna mapanda tholai. Chadu noi tamo hoi da hana piyo. Linthoi kemta haidana cha yawa cup ama punsibada pirami. Punsiba su hoi ni maini amata haidana Linthoi na pirakliba cha yawa cup adu laurami. Linthoi di punsiba da hana fo yengakte. Punsiba di Linthoi da huran yengli. Wakal da khali. Faze. Nagsa. Asuki mate faze. Jangdam ningai lektana faze. Nangi saktamse hek uruba mikupta. Egi thamoi sina. Karigi asuk yam kharang libana. Mityengduna haifektang di yenglamu. Maduna yeng halsat naraba wakalsa. Pothaba ngamrenge. Cha yawa cup anido mama tonga James kada piramaduna imungda changkhre. Linthoi hek changkhibaga James na wa hodorai. Itaima, akhoina lakjaribase Linthoi gi makha tamthabagi matangda wari sanage haiduna lakjabani. Natai basu khalami bane. Kamain toksigena. Adubu kai haidaino khangdre. Natai magi oriba phibam sida wakhal gamta thokdre. Itaima, adugi damatadi kepta khanbigano. Linthoi na makha kari tamthaninglibano adu khatang itaima na khamdokpiyo. Paisagi di akhoi maru punsibana loina puthorakani. Tawgatabu akhoi maru punsibana paisa puthoi haiba simadi Linthoi da khanganba yadeko. Aduga amana itaima gi su senthok lambi oinaba thongalda grocery dukan ama sanaba tokse. Hayengdai dukan saba honaba mi kai ka loina ngangnakhrabani. Itaimana karamba mafamda sage khaliba adutang haibiro. Kaino hariba mayamdubo madu yadeko aina ngamnaba hotnagani noigi mateng amuk lawba ai tasengna ikaijai. Monica gi wa aduda punsibana fatkhumlai. Itaima nanaw bu mitoba magum khaliba karigino. Nanawna itaima gi awabada mateng khar pangsage haiba sida yabiyo. Karigumba itaimana yabidaba tarabadi nanaw yom asida amuk hana khongon tara oidabani. Ihe, punsiba, nangna wakal amada chakidawri. Nupi ngakta pokpa mama ama oirubana laikai asina kari ngangnakini khanbada wadaba ngamdene. Khitangda laikai asina mityeng lana hek yengnakidoini. Icha nupi asisu laisabi phajilagli. Masidabu mama oibi aina karamna pothafum khangani. Inawna nataimada lana laukidawbo oirabadi inawna fai khanbado adum tawro nataima kemta hairaro. Tawbadabu Nataima gi mai chopa yaba thabak khak tawge khanganuko. Itaima nanaw bu thajabi. Imung asigi amadi itaima gi mai chopa yaba thabam ta tawjar. Asumna wari ngai hak sanaraba matung punsibaga James ka su mayumda mu hankhre. Numidangi pung mapan mu taraba matamni. Ningthe masadu thabak mayam ama chatho ubagi waraduna magi kada thariba sofa aduda makok adu ngathaduna ngahak phamboi hipoi kaioi pothari. Mamit anidu ishinduna leirambadai khangpang pangthoraktuna famlambadai fugabuk haugatli. Makod anidu khongaw gi pocket fat humjalaga maithongdu awaba sakfam amaga loinana ka adu sinba thungna hangat handa ngahak chattuna sane. Ngasai Linthoina hairakiba wa adu amuk na pada yairare. Mafam asi thadoktuna yam thuna chakro chalo. Amukana iki mangda nangina sakto uhalakano. Nasi haiba numit asidagi nangdi ifamdagi sikrabade. Nupa ama oina poklaga atu ikai khangdab. Nangmo ikai khangdaba nupati aigi pusida amu hana thengaratri. Ningthem machanda tapna mu sonjay. Thoi nangina chindumakna wahai singse aigi ifamda haiba ngamlawako. Wahai singse tanabagi damakla aina nangbu thamoi sengna nungshirubagi mahi. Tanja aduda boinaw ningthemgi kada changlai. Tamo boinaw kai leira law sida pham law
ꯕꯣꯏꯅꯥꯎꯁꯨ ꯅꯤꯡꯊꯦꯝꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯣꯐꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏꯔꯛꯄꯅꯤ. ꯇꯥꯃꯣ ꯁꯨꯝꯗꯧꯕꯅꯤ. ꯍꯌꯦꯡ ꯍꯥꯎꯁ ꯀꯦꯝꯄꯦꯟ ꯆꯠꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯥꯃꯣꯒ ꯋꯥ ꯈꯔ ꯁꯨꯝ ꯈꯟꯅꯅꯤꯡꯕ. ꯀꯔꯤ ꯈꯟꯅꯁꯦ ꯍꯥꯏꯕꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ. ꯇꯥꯃꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯣꯁ ꯑꯃ ꯊꯥꯒꯠꯁꯤꯔ ꯈꯟꯖꯕ. ꯅꯅꯥꯎꯅ ꯋꯥꯔꯣꯜꯕꯨꯗꯤ ꯏꯕ ꯂꯣꯏꯖꯔꯦ. ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯒꯦꯔꯥ? ꯅꯪꯅ ꯏꯔꯤꯕ ꯋꯥꯔꯣꯜꯗꯣ ꯄꯥꯊꯣꯔꯛꯑꯣ ꯇꯥꯁꯤ. ꯍꯣꯏ ꯇꯥꯃꯣ, ꯑꯗꯨꯗꯤ ꯅꯅꯥꯎ ꯄꯥꯊꯣꯛꯆꯔꯛꯑꯒꯦꯀꯣ. ꯍꯣꯏꯅꯦ. ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 4 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯋꯥꯛꯆꯤꯡꯒꯤꯅ 4ꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ 12 ꯁꯨꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ BJPꯒꯤ ꯃꯍꯨꯠ ꯑꯃ ꯑꯣꯏꯅ ꯑꯣꯏꯅꯥꯝ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯅ ꯍꯟꯗꯛꯇ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯁꯔ ꯅꯤꯡꯊꯦꯝ ꯑꯊꯣꯛꯐꯝꯒ ꯂꯣꯏꯅꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯪꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯅꯕ ꯍꯥꯏꯗꯨꯅ ꯍꯥꯎꯁ ꯀꯦꯝꯄꯦꯟ ꯑꯃ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ. ꯃꯁꯤꯗ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯁꯔ ꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟ, ꯏꯃꯥ ꯏꯕꯦꯟ, ꯏꯆꯤꯟ ꯏꯅꯥꯎ, ꯏꯆꯦ ꯏꯆꯟꯁꯤꯡꯅ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅ ꯆꯣꯡꯊꯣꯛꯆꯔꯤꯕ ꯁꯔ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯍꯥꯎꯁ ꯀꯦꯝꯄꯦꯟ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ. ꯂꯣꯏꯅꯅ ꯁꯔ ꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯔꯤ. ꯇꯥꯃꯣ, ꯇꯦꯟꯇꯛꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯏꯖꯕꯅꯤ. ꯋꯥꯔꯣꯜ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯌꯨꯠ ꯀ꯭ꯂꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯊꯥꯒꯠꯆꯒꯗꯕꯅꯤ. ꯏꯌꯥꯝꯕꯒꯤꯗꯤ ꯅꯪꯅ ꯐꯩ ꯈꯟꯅ ꯇꯧꯕ ꯊꯕꯛꯇꯣ ꯂꯣꯏꯅ ꯌꯥꯔꯦ. ꯏꯌꯥꯝꯕ, ꯉꯁꯥꯏꯁꯨ ꯀ꯭ꯂꯕꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯂꯥꯛꯄꯤꯔꯝꯃꯤ. ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ? ꯍꯌꯦꯡ ꯃꯊꯪꯁꯤ ꯇꯥꯃꯣꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯔꯝꯕꯅꯤ. ꯍꯟꯗꯛ ꯀ꯭ꯂꯕꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯤꯜꯂꯒ ꯂꯩꯀꯥꯏ ꯑꯁꯤꯗ CCTV ꯀꯦꯃꯦꯔꯥ ꯄꯥꯟꯕꯒꯤ ꯃꯇꯥꯡꯗ ꯇꯥꯃꯣꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯀ꯭ꯂꯕꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯄꯥꯡꯕꯤꯈꯤꯗꯅ ꯀꯦꯃꯦꯔꯥ ꯄꯥꯟꯕ ꯂꯣꯏꯕꯩ ꯇꯥꯃꯣꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯔꯝꯕꯅꯤ. ꯍꯣꯏ. ꯑꯗꯣ ꯍꯌꯦꯡꯁꯤꯅ ꯗꯦꯕ ꯀꯔꯃꯒꯤ ꯕꯥꯇꯣꯟꯅ ꯀꯌꯥꯝ ꯂꯥꯛꯄ? ꯇꯥꯃꯣ, ꯍꯌꯦꯡꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ. ꯐꯔꯦ. ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯇꯣꯝꯕꯒ ꯅꯈꯣꯏ ꯑꯅꯤꯅ ꯈꯔ ꯑꯃꯨꯛꯇ ꯌꯦꯡꯁꯜꯂꯝꯃꯨ. ꯈꯤꯇꯪꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯦ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯇꯥꯃꯣ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯋꯥꯕꯤꯒꯅꯨ. ꯅꯅꯥꯎꯁꯨ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯒꯦ. ꯑꯗꯣ ꯇꯥꯃꯣ, ꯅꯅꯥꯎ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ. ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨꯀꯣ. ꯕꯣꯏꯅꯥꯎ, ꯍꯦꯛꯇ ꯍꯪꯉꯨ ꯀꯩꯗꯧꯒꯦ? ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯀꯩꯅꯣ ꯇꯥꯃꯣꯁꯤꯅ ꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ. ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯦ? ꯅꯅꯥꯎꯗ ꯁꯤꯌꯔ ꯇꯧꯕꯤꯕꯗ ꯀꯌꯥꯝ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯀꯩꯝ ꯇꯧꯗꯦꯗ. ꯚꯣꯠ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯁꯤꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯏꯈꯪ ꯈꯪꯗꯕ. ꯑꯗꯣ ꯑꯁꯣꯝꯒꯤ ꯄꯥꯎꯗꯤ ꯀꯔꯤ ꯂꯩ? ꯇꯥꯃꯣ, ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯗꯨꯝ ꯐꯖꯔꯤ. ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗꯤ ꯇꯥꯃꯣꯅ ꯏꯀꯥꯗ ꯀꯥꯔꯕꯅꯤꯗ. ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯃꯨꯛ ꯍꯥꯏꯔꯝꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ? ꯇꯥꯃꯣ, ꯑꯗꯨꯒꯤꯗꯤ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡꯒ ꯅꯅꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯈ꯭ꯔꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧꯗꯣ ꯇꯧꯖꯔꯨꯔꯣ. ꯑꯩꯁꯨ ꯉꯥꯛꯇ ꯄꯣꯊꯥꯒꯦ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄ ꯃꯤ ꯑꯝꯇ ꯊꯥꯖꯤꯜꯂꯛꯀꯅꯨ. ꯐꯅꯤ ꯇꯥꯃꯣ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯣꯏꯅꯥꯎꯗꯨ ꯀꯥ ꯑꯗꯨꯗꯩ ꯊꯣꯛꯈ꯭ꯔꯦ. ꯕꯣꯏꯅꯥꯎ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯤꯡꯊꯦꯝꯗꯨ ꯄꯣꯀꯦꯠꯇꯩ ꯃꯣꯕꯥꯏꯜꯗꯣ ꯂꯧꯊꯣꯛꯑꯒ ꯂꯤꯟꯊꯣꯏꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯗꯨꯅ ꯀꯣꯜꯗꯣ ꯑꯃꯨꯛ ꯇꯧꯕ ꯉꯝꯖꯗꯦ. ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯂꯤꯟꯊꯣꯏꯗ ꯀꯣꯜ ꯇꯧꯖꯩ.